India amasung China ani gi mukna ringai jerakta Russia na defense equipment jeng piragani haina Laothokkhre. China amasung India ani gi mukna ringai jerakta India na hajarakpagi matung inna defense equipment tha ani ahung gi manung do Russia na piragani haina Laothokkhre. Loina na pigadoriba defense equipment jeng adugi list New Delhi dagi pirakpa ngairi hairi. Lebak asigi Union Defense Minister Rajnath na handak sayul asigi au pasarukta Russia da sarkiba khongsat aduda defense equipment sing adu pinanaba haijakibani maruwaina defense equipment sing adugi manungda armed force na nukti dargar oiba pulam kya amasu yauri. Russian government ki source mana hairibana New Delhi dagi official list adu hek phangbaga tha ani ahungi manungda equipment sing adu pinanaba hotnagane. India ki maike digi armed force na nungti gi sinariba equipment sing pinanaba demand tawrabasu S-400 missile system natragana Sukhoi Su-30 MKID athubagi oina piwa haibadi leite. Adumakpo hek kamliba makai sophisticated system sing asi athuba matamda sanana pa honagani. India ki defense ministry ki maike dagi kalingai matamdagi defense equipment sing asi pinanaba haijarakiba leire. Defense Minister Rajnath ki Russia khongsat adugi manung dalai pa adugi Deputy Prime Minister Yuri Borisov unaduna wari sana ki ba adugi matang da Defense Ministry asina haikibada Russia ki maike dagi defense equipment pinanaba ki matang da positive response tengti da firakhe. Russia ki maike dagi su haujut leiba contract ase maintain tawgani haina phongdorakhe. Panba yabadi Russia ki Defense Ministry na invite tawrakhiba ki matung inna June kungani thoida Lebak ko dogi pangthoki ba victory day perot ki humdra manga suba anniversary da saruyana ba defense minister Moscow da numit humne ki khongsat pangthoki perot aduda Indian contingent tara manga sarukya ki hairi. Atopa yamna nungai ba pau amadana doping charge kokhrabi Khumukcham Sanjita Chanu kumja sok lising ani taragani pan ki Arjun award Fnglagani. International Weightlifting Federation na Khumukcham Sanjita Chanu ki mathak tagi doping charge lauthokhibadagi Commonwealth Games da gold medal anirak laukhrabi Manipur ki lifter asina Delhi High Court ki order matung inna kumja sok lising ani taragani pandagi pidala lakhiba lemjaringai oraba Arjun award Fnglagani. Sports Minister source amana hai kumja sok lising ani taragani pangi August thada Delhi High Court na award selection committee da Sanjita Chanu bo Arjun award ki consider tawduna makhoi ware padu sel tawduna thamlaga mahakbo doping charge tagi kok laba matam khakta da phongdok laba pi ki bo order amagi matung inna lifter asida Arjun award pi ragani. Ministry ki source aduna hai Sanjita Chanu dagi International Federation na doping charge Laothokkhre aduna aikoina Delhi High Court ki order induna mahakbo Arjun award ki consider tawragani. Panbaya badi Sanjita Chanu kumja sol isikani taraga taret ki Arjun award pi hidabadagi mahakna Delhi High Court ta writ petition ama thaduna mahaki maming bu recommend tawkhiba singi list tagi lathoknaba lawkhiba award committee ki warep adu singnaki aduba case adu loisindringa da Sanjita Chanu na kumja sol isikani taraga nipan gi me thada athingba thamkhraba potlam abagi positive oikhi. Adumakpo Delhi High Court na sahi adugi August thada tawthakiba order amagi matuk inna award selection committee da mahakpo Arjun award ki damakta consider tawduna makoi ki warep adu sel tawduna thamlaga mahakpo doping charge tagi koklaba matam khakta da phongdokna ba khangan khi. Regular train Chellaroi Indian Railway Board na hana lebak asiki oina regular train service un kunthra phawa lep na ba khangan khiba adu makhata na matam sangdok laga August taragani thoi phawa service lep lagani masi matang daga si Indian Railway Board na ton notice thokre. Adumukpa special oina chen baras nani mail amadi express sing di makhatana service tawgani amadi pandun leiramba migrant worker sing masa masa gi state tahanbada siznariba special train chani kunthra chu adumak service tawgani. Regular timetable passenger service tawba train sing mail amadi express passenger amasung sarban service sing di cancel tawgani. Maramasina July amadagi August taragani thoi phawbagi oina regular train service ke hana ticket lawkhiba sing refer tawragani haina chungasi thokhiba notice aduna khanghalle. Lockdown lakpadagi IRCTC na April 15 dagi regular train service ki advance reservation ki thabak su suspend tawkhrabani. Bihar Amasung Uttar Pradesh da Braja Tabada Mioi samaga sukna mga Sire. Ngasi numidang weram Bihar ki tongan-tongan ba district sing da Braja Tabada Mioi marfu ka humdoi Sire aduga Uttar Pradesh ta na Mioi kungamari Sire. Uttar Pradesh government ki maike dagi state adugi tongan-tongan ba district sing da Braja Tabada Mioi kunmari Sire haipasi sapchana confirm tawkhibani. Siribasing adugi manungda Deoria district tara khwaiti hena masing yamna sikhi siribasing adugi imung manungda government gi maike degi lupa lakh mari piragani haina Uttar Pradesh ki minister Jogi Aditya Nath na Laothokkhre Bihar ki oina so state adugi oina
Gopalganj district khwaidagi hena mesi mina thokhi state adugi oinasu laikhidraba singi imung manungi mioi singda lupa lakh mari mari piragani haina Bihar ki sub minister Nitish Kumar na Laothokkhre laibak thiba thokdok aduda laikhidraba sing aduda prime minister Narendra Modi gi maikaidagi awaba phongdokladuna laikhidraba gi imung manung da saruk yari haina phong khangalakre loinana Uttar Pradesh amasung Bihar government da hojik lairiba phibam adu yangsinaba khangankhre aroibada content sing asigi maroiba pau khara asibo pawdam jariba Manipur Local News YouTube channel amade Facebook page asidagi yengbiriba punamakpo thagatjari loinada channel asina atomda kanarabadi subscribe like and share tawba kawbiganu punamakpo amuka hanna thagatjari